ngasi numidang uramda phongkiba kanglipakki maira pauchedagi lakhocharga tingang phai amadi laloi phai romdagi kuki militant singna landarakadori haibagi pau phangbadagi sugnugi khunja sing ahing tumnadre hairi mapung pau taminasi Kanglup anigi irang asi khwaidagi hena sohalaba mafam ama oiriba Kaksing district ki manung sana leiriba sugnu amadi serau khulgi khunja sing hojik leitana leiba ngamdre Kaksing district ka lonana leiriba kuki singna khundaba mafam tingang phai amadi laloi phai romdagi matik saba khulai paiba kuki militant singna landaraka dore haiba pau phangbadagi ahing tumnadre hairi pauchi asina sugnugi khunja kayadagi phangba paugi matung innadi hojik sugnuda BSF State Security Force amadi khul ngakpa khunja singna ahing nungthilda akanba ngaksenbagi thapak chathaduna leiri jelek asida thingang phai hairiba kuki khul asida kuki militant kayana changsillaga group siamduna leire haibagi pau phangle masida natana sugnu turel wangma laloi phai hairiba kuki khul asidasu kuki militant singna tongba gari manga rom nongmani ni gi mamangda thaujilaktuna kem saduna leikre haibagi pau phangle maduna kuki militant singna sugnu turel wangmaromdagi nomai kapsinduna landarakpa yabagi thajaba yamna nakna leibadagi section tharangi thabak asi lokatpani hairi